Manipuri Wari Pambi Channel tabiriba pumnamakpu amuh hana taramna uksari ngasisu mayamgi ngaihak puthananabagidamak anauba Manipuri horror story amakak udunu laksari horror story sigi maming hingsa yai kambibu loisinba horror story sigi writer Kondongbam Zenit hojik taminarasi mayamgi ngaihak puthananabagidamak ngasi amuk nauna pujarapliba horror story hingsa yai kambibu loisinba Prem Nagar kauba khungang aduda Kishore San kauba pradhana ama lairami mahakki nupiga loinana masanupa ahum lei masanupa atomba do Raju kawi class 8 tamlabani mahakki mayamba ani adudi mama mapagi mating yamna pangi mama mapana haibawa yamna ki hangoina satli adubu Raju gi lisat sajati tonganba amani angang oiringaidagi taurunu sarunu yenglunu haibawa asina mahele mahakna tauningba yengningba ungkak saurakpa class 1 2 karakpa matam adwaida mapana mangonda laik pau haina hairabadi mahak ngausinaduna laik pasinaduna ningthinungaina amata laik paade laik to parunu yenglunu laik to haikini hairabadi mahak laik hek pagani aduna mangonda haibawadi ona tainana haidrabadi yade Kishore San gi ingkholado yamna pak chawi ingkholadugi makharam thangba aroiba sarukta yum amanba amalai mado yamna kuiraba mafam amakhakni thongdi asauba thongjau amakhak pali asauba so amaloli Rajuna angang oingai mahakki mapana mahakki mayamba anida haikhiba ibunga masigi yumase nadausingi haktaktagi lairamlabani atai diloin sidokhrabani mate ase siba yade mase aisu khangde mafam ase yamna kanba laigi sap laiba jaga amani thong ase hangdok phade haiduna thong ase ngasi fawbada hangdoktana laklebani nakhoinasu mase hangdokpa yade ko haina mapana mayamba anida sinabado Rajuna angang oingaidagi taaduna lakhi mahakki thamoida amuktang hangdoktuna kari leibage haibadu yengingbagi ikhowlangba ama angang oingaidagi lakhrabani hojikti mahak pungkak chaurakle makhoigi ingkholadugi makharam thangba sarukta leiba yamna kuiraba amanba yum adugi thongjauda loliba so ado hangdoktuna manungda kari leibage haibado amuktang yengingbase hena ikhowlangbado Rajuda poklamni adubu mayambasing amadi mapabu kibana mahak ngasi fawbadadi thongado hangdokpa ngamdana leiri asum thowa haina Kishore San gi machanupa khwaidagi lamhenba Raju ado nongma mapa mayambasing amadi imunggi mi pumnamak makhoigi law lokpagi lawda kumnakhiba matamda mahakpu yum sangnanabagidamak thamlamki matang ado chap charaduna Rajuna hangdokpa yade hairiba thong adugi manangta changlaga nungthang ama poraktuna thong adubu thugairamni thong ado hangdoklabada manungda sangge tawbada mirang mayam asina changbado yaramde aduga manung ado umam sumamni Rajuna khudakta mahakki yumda laktuna mapagi torchlight ado pai aduga lisai amanba do amuk purakhi sai aduna mirang sing ado haidoktuna torchlight ado kap tuna manungda changslaklamni Raju lamhenba masada akiba thoina leitaba nupa masani mahakna manung aduda torch ado kap tuna koyengengi adubu kaimata leite kharage hena manungda changslakwa matamda phi amana karigumba posak ama kuptuna leibado mahakna urami phi ado hangdoktuna yengbada yamna kuiraba koling saraba jotki upu masa amakhak thengnarami maduda so ama loli so adusu koling charaduna hekpairuba matamda masa matomta joi kenkhre Rajuna jotki upu masa do tapna hangdo I manungda nganglainaba amanba phi amana kariguma posak khara kopchelli madusu hangdoktuna yengloi yamna kuiraba saru sarang matek makai aduga karino khangdaba pochai kharaga yaramni mado Rajuna hek makuttuna lawthokruba matam adumaktada mahakna hangdoktuna thamleba thong ado masa mathanta gamlauna thingjinjakhi Raju
ꯐꯨꯛ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯇꯣꯔꯆꯇꯣ ꯀꯥꯞꯇꯨꯅ ꯊꯣꯡ ꯃꯅꯥꯛꯇꯥꯅ ꯆꯪꯂꯛꯏ꯫ ꯊꯣꯡ ꯑꯗꯣ ꯍꯥꯡꯗꯣꯛꯅꯅꯕ ꯃꯍꯥꯛꯅ ꯀꯟꯅ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯉꯝꯗ꯭ꯔꯦ꯫ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃꯒꯤ ꯌꯥꯝꯅ ꯑꯀꯤꯕ ꯈꯣꯟꯖꯦꯜ ꯈꯔ ꯃꯍꯥꯛꯅ ꯇꯥꯕ ꯐꯪꯂꯛꯈꯤ꯫ ꯇꯣꯔꯆ ꯂꯥꯏꯠ ꯑꯗꯣ ꯃꯐꯝ ꯈꯨꯗꯤꯡꯗ ꯄꯤꯠ-ꯄꯥꯠ ꯀꯥꯞꯇꯨꯅ ꯃꯍꯥꯛꯅ ꯌꯦꯡꯉꯤ꯫ ꯇꯣꯔꯆꯀꯤ ꯃꯉꯥꯜ ꯑꯗꯨꯗ ꯃꯍꯥꯛꯅ ꯍꯥꯡꯗꯣꯛꯂꯨꯕ ꯌꯣꯠꯀꯤ ꯑꯃꯟꯕ ꯎꯄꯨ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯌꯦꯡꯕꯗ ꯑꯀꯤꯕ ꯐꯪꯂꯕ ꯍꯤꯡꯆꯥ ꯌꯥꯏ ꯄꯥꯝꯕꯤꯒꯤ ꯁꯛꯇꯝ ꯑꯃ ꯊꯣꯔꯛꯈꯤ꯫ ꯁꯛꯇꯝ ꯑꯗꯣ ꯔꯥꯖꯨꯅ ꯇꯣꯔꯆ ꯂꯥꯏꯠ ꯑꯗꯣ ꯀꯥꯞꯁꯤꯜꯂꯨꯕꯗ ꯃꯍꯥꯛꯀꯤ ꯁꯛꯇꯝ ꯑꯗꯣ ꯍꯦꯛ ꯎꯔꯨꯕꯗ ꯔꯥꯖꯨ ꯏꯃꯥ ꯍꯥꯏꯅ ꯑꯃꯨꯛꯇꯪ ꯂꯥꯎꯔꯝꯂꯒ ꯋꯥꯟꯊꯈ꯭ꯔꯦ꯫ ꯀꯤꯁꯣꯔꯆꯥꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯅꯦꯛꯄ ꯃꯤꯁꯤꯡ ꯑꯗꯨꯅ ꯒꯥꯔꯤꯗ ꯄꯣꯔꯛꯄ ꯒꯦꯍꯨ ꯕꯦꯒꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯊꯥꯡꯖꯤꯟꯗꯨꯅ ꯃꯐꯝ ꯆꯥꯅ ꯊꯝꯂꯝꯂꯦ꯫ ꯊꯕꯛ ꯁꯨꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯈꯨꯠꯁꯨꯃꯜꯁꯨ ꯂꯣꯏꯅ ꯄꯤꯊꯣꯛꯈ꯭ꯔꯦ꯫ ꯃꯈꯣꯏ ꯂꯣꯏꯅ ꯍꯟꯅꯈ꯭ꯔꯕꯗ ꯃꯆꯥ ꯔꯥꯖꯨꯕꯨ ꯅꯤꯡꯁꯤꯡꯂꯛꯈꯤ꯫ ꯀꯤꯁꯣꯔꯆꯥꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯔꯥꯖꯨ ꯍꯥꯏꯅ ꯀꯣꯏꯊꯤ ꯊꯤꯔꯛꯈꯤ꯫ ꯃꯌꯥꯝꯕ ꯑꯅꯤꯗꯨꯅꯁꯨ ꯂꯩꯀꯥꯏꯗ ꯁꯥꯟꯅꯕ ꯆꯠꯂꯝꯒꯅꯤ ꯌꯦꯡꯂꯨꯈꯤꯒꯦ ꯍꯥꯏꯗꯨꯅ ꯃꯅꯥꯎꯅꯨꯄꯥꯕꯨ ꯊꯤꯕ ꯊꯣꯛꯈꯤ꯫ ꯃꯗꯨꯒꯤ ꯑꯉꯥꯡꯗꯣ ꯂꯝ ꯍꯦꯟꯈ꯭ꯔꯕꯅꯤ, ꯀꯗꯥꯏꯗ ꯑꯃꯨꯛ ꯂꯩꯈ꯭ꯔꯕꯅꯣ, ꯑꯣꯟꯊꯣꯛꯅ ꯂꯥꯛꯅꯕ ꯋꯥꯒꯗꯧꯔꯤꯗ ꯍꯥꯏꯅ ꯃꯄꯥꯅ ꯁꯥꯎꯅ ꯌꯥꯝꯅ ꯀꯟꯅ ꯑꯃꯨꯛꯇꯪ ꯂꯥꯎꯅ ꯀꯧꯔꯛꯈꯤ꯫ ꯍꯣ ꯕꯕꯥ, ꯑꯩ ꯑꯁꯤꯗ ꯂꯩꯌꯦ ꯍꯥꯏꯅ ꯈꯨꯝꯂꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯈꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯣ ꯀꯗꯣꯝꯗꯒꯤꯅꯣ ꯍꯥꯏꯅ ꯀꯤꯁꯣꯔꯆꯥꯟꯒ ꯃꯥꯒꯤ ꯅꯨꯄꯤꯒꯅ ꯀꯣꯏꯌꯦꯡ ꯌꯦꯡꯂꯛꯄꯗ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜꯒꯤ ꯃꯈꯥꯔꯣꯝ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯔꯤꯕ ꯑꯃꯟꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯊꯛꯇ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯃꯗꯣ ꯎꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯈ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯊꯣꯡ ꯑꯗꯨꯁꯨ ꯍꯥꯡꯗꯣꯛꯇꯨꯅ ꯂꯩꯔꯤ꯫ ꯃꯗꯣ ꯎꯕꯗ ꯀꯤꯁꯣꯔꯆꯥꯟ ꯄꯥꯈꯠꯄꯅ ꯍꯣꯏ ꯃꯥ, ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯕꯨ? ꯃꯁꯤꯕꯨ ꯀꯔꯤꯅꯣ? ꯏꯄꯥ ꯏꯄꯨ ꯏꯕꯨꯙꯧ ꯏꯕꯦꯟꯙꯧ ꯍꯥꯛꯇꯛꯇꯒꯤ ꯍꯥꯡꯗꯣꯛꯄ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯍꯥꯡꯗꯣꯛꯇꯗꯨꯅ ꯂꯥꯛꯂꯤꯕ ꯊꯣꯡ ꯑꯁꯤꯕꯨ ꯀꯅꯥꯅ ꯍꯥꯡꯗꯣꯛꯂꯤꯕꯅꯣ? ꯔꯥꯖꯨꯒꯤ ꯃꯃꯥꯅ ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯑꯗꯨꯗ ꯀꯩꯗꯧꯔꯤꯕꯅꯣ? ꯅꯪꯕꯨ ꯀꯩꯗꯧꯔꯤꯕꯅꯣ ꯍꯥꯏꯕ ꯑꯗꯨꯗ? ꯀꯨꯝꯊꯔꯛꯑꯣ ꯂꯥꯛꯑꯣ ꯍꯥꯏꯕꯗ ꯃꯆꯥ ꯔꯥꯖꯨ ꯑꯗꯣ ꯃꯊꯛꯇꯒꯤ ꯆꯣꯡꯊꯔꯛꯈꯤ꯫ ꯐꯤꯕꯝꯗꯣ ꯎꯕꯗ ꯃꯍꯥꯛꯀꯤ ꯃꯃꯥ ꯂꯩꯃꯥꯏꯗ ꯗꯣꯝ ꯂꯥꯎꯅ ꯐꯝꯊꯈꯤ꯫ ꯔꯥꯖꯨꯗꯤ ꯀꯩꯁꯨ ꯇꯧꯕꯤꯗꯦ, ꯑꯩ ꯀꯩꯁꯨ ꯇꯧꯕꯤꯗꯦ ꯍꯥꯏꯅ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯀꯤꯁꯣꯔꯆꯥꯟꯅ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯇꯥꯔꯝꯕ ꯊꯧꯔꯤ ꯑꯃ ꯈꯨꯟꯒꯠꯇꯨꯅ ꯊꯣꯡ ꯑꯗꯣ ꯂꯣꯟꯁꯤꯜꯂꯒ ꯆꯦꯠꯅ ꯄꯨꯟꯁꯤꯜꯂꯝꯂꯒ ꯃꯆꯥꯕꯨ ꯄꯨꯗꯨꯅ ꯄꯔꯞ ꯌꯨꯝꯂꯣꯝꯗ ꯂꯥꯛꯏ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 12:30 ꯆꯞ ꯆꯥꯅ ꯇꯥꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯔꯥꯖꯨ ꯃꯤꯠ ꯈꯪꯁꯤꯡ ꯁꯤꯡꯂꯛꯏ꯫ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯃꯌꯥꯝꯕ ꯑꯅꯤꯗ ꯌꯦꯡꯂꯛꯏ꯫ ꯃꯌꯥꯝꯕ ꯑꯅꯤ ꯑꯗꯣ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯔꯤ꯫ ꯆꯥꯛꯁꯪꯂꯝꯗ ꯇꯨꯃꯤꯟꯅ ꯂꯥꯛꯇꯨꯅ ꯀꯦꯔꯣꯁꯤꯟ ꯍꯥꯞꯄ ꯄꯥꯇ꯭ꯔ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯌꯥꯝꯕ ꯑꯅꯤꯅ ꯇꯨꯝꯂꯤꯕ ꯐꯃꯨꯡ ꯑꯗꯨꯒꯤ ꯃꯈꯥꯗ ꯀꯦꯔꯣꯁꯤꯟ ꯑꯗꯨ ꯂꯣꯏꯅ ꯍꯩꯖꯤꯜꯂꯝꯃꯤ꯫ ꯃꯗꯨꯒ ꯀꯥꯡꯊꯣꯜ ꯑꯗꯨꯗ ꯃꯩ ꯆꯨꯔꯒ ꯄꯔꯞ ꯊꯣꯛꯈꯤꯗꯨꯅ ꯃꯄꯥꯟꯗ ꯄꯣꯅꯥ ꯊꯥꯖꯤꯜꯂꯝꯂꯒ ꯑꯍꯤꯡ ꯑꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯅꯣꯛꯈꯦꯗꯨꯅ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯈ꯭ꯔꯦ꯫ ꯈꯣꯟꯖꯦꯜ ꯑꯗꯣ ꯇꯥꯕꯗ ꯀꯤꯁꯣꯔꯆꯥꯟ ꯃꯤꯠ ꯈꯪꯁꯤꯡ ꯁꯤꯡꯉꯤ꯫ ꯀꯔꯤꯅꯣ ꯅꯨꯄꯤ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯅꯣꯛꯈꯤꯕꯒꯨꯝ ꯇꯥꯈꯤꯕꯗꯨꯕꯣ? ꯃꯪꯂꯥ ꯇꯥꯏꯕꯪꯂꯥ? ꯃꯪꯗꯤ ꯅꯠꯇꯦꯗ, ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯤꯀꯨꯞ ꯈꯔꯗꯪꯒꯤ ꯃꯅꯨꯡꯗ ꯃꯥꯒꯤ ꯅꯥꯇꯣꯟꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯄꯣꯠ ꯆꯥꯛꯄꯒꯤ ꯃꯅꯝ ꯑꯃ ꯅꯝꯕ ꯐꯪꯈꯤ꯫ ꯀꯔꯤꯅꯣ, ꯃꯩ ꯆꯥꯛꯄꯒ ꯌꯥꯎꯕ ꯖꯥꯠꯂꯥ? ꯃꯈꯣꯜ ꯑꯃꯁꯨ ꯇꯥꯏꯒꯨꯝ ꯇꯧꯏꯗ ꯍꯥꯏꯕꯒ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯅꯤꯅ ꯀꯟꯅ ꯂꯥꯎꯔꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯏ꯫ ꯀꯤꯁꯣꯔꯆꯥꯟ ꯐꯨꯛ ꯍꯧꯒꯠꯂꯤ꯫ ꯃꯍꯥꯛꯀꯤ ꯃꯆꯥꯁꯤꯡꯅ ꯇꯨꯝꯂꯤꯕ ꯀꯥ ꯑꯗꯣꯝꯗ ꯂꯥꯛꯏ꯫ ꯃꯄꯥꯜꯗ ꯄꯣꯅꯥ ꯊꯥꯖꯤꯜꯂꯝꯃꯤ꯫ ꯊꯣꯡ ꯑꯗꯨ ꯍꯦꯛ ꯍꯥꯡꯗꯣꯛꯄꯗ ꯃꯅꯨꯡꯗ ꯃꯆꯥ ꯑꯅꯤ ꯑꯗꯣ ꯃꯩꯅ ꯉꯔꯪ ꯆꯥꯛꯇꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯂꯩꯃꯥꯏꯗ ꯊꯔꯣ ꯑꯣꯟꯗꯨꯅ ꯂꯩꯔꯝꯕꯗꯣ ꯎꯕꯗ ꯀꯤꯁꯣꯔꯆꯥꯟ ꯎꯄꯥꯏ ꯂꯩꯇꯅ ꯀꯔꯤ ꯇꯧꯒꯗꯧꯅꯣ ꯇꯧꯐꯝ ꯈꯪꯗꯅ ꯍꯣ ꯂꯩꯀꯥꯏ ꯃꯩ ꯆꯥꯛꯂꯦ ꯍꯥꯏꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯒ ꯁꯨꯃꯥꯡꯗ ꯂꯩꯔꯝꯕ ꯕꯥꯜꯇꯤꯜ ꯑꯗꯨꯅ ꯁꯤꯟꯇꯦꯛꯁ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯕꯥꯜꯇꯤꯜ ꯑꯃ ꯀꯜꯂꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯏꯁꯤꯡ ꯑꯗꯨꯅ ꯆꯥꯛꯂꯤꯕ ꯃꯍꯥꯛꯀꯤ ꯃꯆꯥꯁꯤꯡꯒꯤ ꯍꯛꯆꯥꯡꯗ ꯍꯩꯖꯤꯜꯂꯝꯃꯤ꯫ ꯀꯤꯁꯣꯔꯆꯥꯟꯒꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯄꯔꯞ ꯆꯦꯟꯊꯣꯔꯛꯄꯗ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯃꯍꯥꯛꯇꯤ ꯂꯩꯃꯥꯏꯗ ꯑꯗꯨꯝ ꯋꯥꯟꯊꯗꯨꯅ ꯇꯥꯈ꯭ꯔꯦ꯫ ꯅꯨꯃꯤꯠꯇꯨꯗ ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕꯗ ꯂꯩꯕ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯩ ꯑꯗꯨꯕꯨ ꯀꯟꯈꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥ ꯑꯅꯤꯒꯤ ꯍꯛꯆꯥꯡ ꯑꯗꯣ ꯀꯥ ꯍꯦꯟꯅ ꯃꯩ ꯆꯥꯛꯈꯤꯕꯅ ꯀꯟꯕ ꯉꯝꯗꯅ ꯄꯨꯟꯁꯤ ꯃꯥꯡꯈ꯭ꯔꯦ꯫ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯔꯥꯖꯨꯕꯨꯁꯨ ꯊꯤꯔꯛꯄꯗ ꯑꯗꯨꯃꯛ ꯊꯤꯕ ꯐꯪꯗ꯭ꯔꯦ꯫ ꯄꯨꯝꯅꯃꯛ ꯑꯁꯦ ꯑꯇꯩ ꯀꯔꯤꯃꯠꯇꯅ ꯅꯠꯇꯦ, ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯇꯒꯤ ꯍꯥꯡꯗꯣꯛꯐꯗꯦ, ꯍꯥꯡꯗꯣꯛꯄ ꯌꯥꯗꯦ ꯍꯥꯏꯅ ꯆꯦꯠꯅ ꯁꯤꯟꯅꯔꯝꯂꯕ ꯀꯥ ꯑꯁꯤꯒꯤ ꯊꯣꯡ ꯑꯁꯦ ꯄꯨꯟꯁꯤꯁꯤꯗ ꯑꯁꯨꯝ ꯊꯣꯛꯎ, ꯃꯥꯡ ꯇꯥꯛꯎ, ꯂꯩꯈꯥ ꯇꯥꯎ ꯍꯥꯏꯅ
ꯄꯣꯛꯂꯛꯂꯕ ꯑꯩꯒꯤ ꯏꯆꯥ ꯑꯇꯣꯝ ꯑꯁꯤꯅ ꯄꯨꯝꯅꯃꯛ ꯑꯁꯦ ꯃꯥꯡꯍꯜꯂꯕꯅꯤ ꯂꯨꯔꯤꯕꯗꯤ ꯃꯍꯥꯛꯄꯨ ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗꯅꯣ ꯑꯩꯈꯣꯏꯅ ꯊꯤꯒꯗꯧꯔꯤꯕꯁꯤꯕꯣ ꯃꯍꯥꯛꯄꯨ ꯍꯤꯡꯂꯤꯕ꯭ꯔꯥ ꯁꯤꯈ꯭ꯔꯕ꯭ꯔꯥ ꯀꯝꯗꯧꯈ꯭ꯔꯒꯦ ꯂꯥꯏꯅ ꯄꯨꯈ꯭ꯔꯕ꯭ꯔꯥ ꯀꯔꯤꯅꯣ ꯃꯊꯣꯡ ꯃꯔꯝꯁꯨ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯞꯂꯝꯃꯤ ꯍꯞꯇꯥꯃꯨꯛ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯣꯡꯃ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯕ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯑꯃ ꯑꯉꯥꯡꯁꯤꯡꯅ ꯍꯦꯛ ꯍꯦꯛ ꯏꯔꯨꯖꯅꯐꯝ ꯑꯣꯏꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯑꯉꯥꯡꯁꯤꯡꯅ ꯏꯔꯨꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯔꯥꯖꯨ ꯑꯗꯣ ꯂꯥꯛꯈꯤ ꯃꯌꯥꯝꯅ ꯔꯥꯖꯨ ꯎꯕꯗ ꯔꯥꯖꯨ ꯅꯪꯗꯤ ꯅꯈꯣꯏ ꯕꯕꯥꯅ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯂꯩꯔꯤ ꯅꯪ ꯀꯗꯥꯏ ꯆꯠꯂꯨꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯅꯔꯛꯈꯤ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯄꯔꯞ ꯀꯨꯝꯊꯔꯛꯂꯒ ꯅꯨꯄꯥ ꯃꯆꯥ ꯑꯃꯒꯤ ꯃꯉꯛꯁꯝ ꯄꯥꯏꯔꯒ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯅꯝꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ ꯅꯨꯄꯥ ꯃꯆꯥ ꯑꯇꯩꯁꯤꯡ ꯑꯗꯣ ꯀꯤꯗꯨꯅ ꯃꯥꯒꯤ ꯐꯤꯔꯣꯜ ꯄꯥꯏꯔꯒ ꯂꯣꯏꯅ ꯆꯦꯟꯅꯈꯤꯔꯝꯃꯤ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯎꯔꯒ ꯃꯍꯥꯛꯅ ꯄꯥꯛ ꯅꯣꯛꯂꯛꯂꯝꯃꯤ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯌꯥꯝ ꯑꯃ ꯃꯈꯨꯠꯇ ꯆꯩ ꯄꯥꯏꯗꯨꯅ ꯔꯥꯖꯨꯕꯨ ꯊꯤꯕ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯣ ꯁꯤꯗꯨꯅ ꯂꯩꯔꯝꯈꯤ ꯑꯁꯤꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯃꯥ ꯃꯄꯥꯅ ꯑꯁꯤꯕ ꯑꯉꯥꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯤꯌꯥꯝ ꯑꯃ ꯍꯧꯔꯒ ꯄ꯭ꯔꯙꯥꯟ ꯀꯤꯁꯣꯔ ꯆꯥꯟꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯅꯪ ꯂꯝꯗꯝ ꯑꯁꯤꯒꯤ ꯄ꯭ꯔꯙꯥꯟ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗ꯭ꯔꯦ ꯈꯨꯜ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯐꯝ ꯀꯌా ꯄꯜꯂꯗꯨꯅ ꯊꯤꯅ ꯆꯩꯅꯔꯛꯈꯤ ꯀꯤꯁꯣꯔ ꯆꯥꯟ ꯎꯄꯥꯏ ꯂꯩꯇꯅ ꯃꯌꯥꯝꯗꯨ ꯈꯨꯔꯝꯗꯨꯅ ꯑꯩꯁꯨ ꯏꯆꯥꯅꯨꯄꯥ ꯂꯝꯍꯦꯟꯕꯗꯣ ꯑꯃꯨꯛꯇꯪ ꯎꯅꯒꯦ ꯍꯥꯏꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯀꯣꯏꯊꯤ ꯊꯤꯔꯤꯕꯅꯤ ꯃꯌꯥꯝꯅꯁꯨ ꯈꯪꯕꯤꯔꯤꯕꯅꯤ ꯌꯥꯔꯒꯗꯤ ꯃꯌꯥꯝꯅ ꯃꯍꯥꯛꯄꯨ ꯑꯩꯉꯣꯟꯗ ꯁꯤꯟꯅꯕꯤꯌꯨ ꯑꯩ ꯃꯇꯝ ꯑꯗꯨꯗ ꯌꯨꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯦ ꯑꯩꯒꯤ ꯂꯝ ꯑꯁꯤꯁꯨ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯌꯥꯝꯗ ꯀꯠꯊꯣꯛꯆꯔꯝꯒꯦ ꯍꯥꯏꯅ ꯀꯞꯅ ꯃꯤꯌꯥꯝꯗ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅꯣꯡꯃꯅ ꯈꯨꯜ ꯑꯗꯨꯗ ꯂꯩꯕ ꯒꯨꯍꯥ ꯑꯃꯗ ꯅꯨꯄꯤꯁꯤꯡ ꯃꯌꯥꯝ ꯑꯃ ꯏꯁꯤꯡ ꯁꯣꯛꯇꯨꯅ ꯂꯩꯔꯤꯉꯩ ꯒꯨꯍꯥ ꯃꯊꯛꯇ ꯂꯦꯞꯇꯨꯅ ꯂꯩꯕꯤ ꯅꯨꯄꯤ ꯑꯅꯤ ꯈꯪꯍꯧꯗꯅ ꯀꯗꯣꯝꯗꯒꯤꯅꯣ ꯔꯥꯖꯨ ꯑꯗꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯅꯨꯄꯤ ꯑꯅꯤ ꯑꯗꯨꯕꯨ ꯈꯪꯏꯟ ꯏꯟꯊꯨꯗꯨꯅ ꯒꯨꯍꯥ ꯃꯅꯨꯡ ꯑꯗꯨꯗ ꯊꯥꯖꯈꯤ ꯅꯨꯄꯤ ꯃꯌꯥꯝ ꯑꯗꯣ ꯃꯇꯧ ꯑꯗꯨꯗ ꯀꯤꯔꯗꯨꯅ ꯃꯥꯒꯤ ꯀꯣꯜꯂꯤꯛꯁꯤꯡ ꯑꯗꯣ ꯂꯪꯊꯣꯛꯅꯔꯝꯗꯨꯅ ꯆꯦꯟꯅꯈꯤ ꯅꯨꯄꯤ ꯑꯅꯤ ꯑꯗꯣ ꯒꯨꯍꯥ ꯃꯅꯨꯡ ꯑꯗꯨꯗ ꯏꯔꯥꯛꯅꯗꯨꯅ ꯑꯗꯨꯝ ꯁꯤꯔꯦ ꯃꯗꯣ ꯎꯔꯒ ꯔꯥꯖꯨ ꯑꯗꯣ ꯐꯥꯛ ꯅꯣꯛꯏ ꯍꯟꯗꯛꯃꯨꯛꯁꯨ ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯑꯃ ꯍꯧꯔꯛꯇꯨꯅ ꯒꯨꯍꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯔꯥꯖꯨꯕꯨ ꯀꯣꯏꯊꯤ ꯊꯤꯕ ꯂꯥꯛꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯊꯤꯕꯗ ꯔꯥꯖꯨ ꯊꯤꯕ ꯐꯪꯗ꯭ꯔꯦ ꯃꯗꯨꯗꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯅꯤ ꯑꯗꯣ ꯂꯧꯈꯠꯂꯒ ꯃꯌꯥꯝ ꯀꯞꯅ ꯂꯥꯎꯅꯗꯨꯅ ꯑꯃꯨꯛꯁꯨ ꯄ꯭ꯔꯙꯥꯟꯒꯤ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯈꯤ ꯄ꯭ꯔꯙꯥꯟ ꯀꯤꯁꯣꯔ ꯆꯥꯟꯒꯤ ꯌꯨꯝ ꯑꯗꯨꯗ ꯃꯌꯥꯝꯅ ꯑꯐꯪꯕ ꯅꯨꯡ ꯈꯨꯟꯗꯨꯅ ꯄꯨꯡꯊꯥꯗ ꯊꯥꯖꯤꯟꯅꯔꯛꯈꯤ ꯀꯤꯁꯣꯔ ꯆꯥꯟ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒ ꯂꯣꯏꯅꯅ ꯃꯅꯨꯡꯗ ꯂꯣꯠꯇꯨꯅ ꯂꯩꯈꯤ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯈꯨꯜ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯃꯇꯝ ꯈꯔ ꯀꯗꯥꯏꯗꯅꯣ ꯑꯃ ꯂꯩꯔꯨꯔꯁꯤ ꯍꯥꯏꯅ ꯈꯟꯅꯔꯦ ꯀꯤꯁꯣꯔ ꯆꯥꯟꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯍꯥꯏ ꯑꯩꯅ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯋꯥ ꯑꯁꯦ ꯇꯥꯈꯤ ꯃꯗꯨꯗꯤ ꯀꯩꯂꯥꯁ ꯄꯔꯕꯠ ꯆꯠꯄꯒꯤ ꯂꯝꯕꯤꯗ ꯂꯥꯏ ꯑꯣꯏꯔꯕ ꯁꯥꯙꯨ ꯕꯥꯕꯥ ꯑꯃ ꯂꯩ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯆꯍꯤ 200 ꯄꯨꯟꯁꯤꯔꯛꯂꯕ ꯂꯥꯏ ꯑꯣꯏꯔꯕ ꯃꯁꯥꯗꯣ ꯁꯔꯨ ꯉꯥꯛꯇꯅ ꯀꯨꯞꯂꯕ ꯃꯁꯥꯗ ꯄꯥꯞ ꯂꯩꯇꯕ ꯃꯤꯁꯤꯡꯅ ꯑꯋꯥꯕ ꯇꯥꯔꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯃꯇꯦꯡ ꯍꯦꯛ ꯄꯥꯡꯉꯤ ꯍꯥꯏ ꯑꯩꯈꯣꯏꯅꯤ ꯃꯐꯝ ꯑꯗꯨꯗ ꯆꯠꯇꯨꯅ ꯁꯥꯙꯨ ꯕꯥꯕꯥ ꯑꯗꯨꯕꯨ ꯎꯅꯗꯨꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯒꯤ ꯋꯥꯔꯤ ꯑꯗꯣ ꯈꯪꯗꯣꯛꯂꯨꯔꯁꯤ ꯃꯁꯤꯒꯤ ꯎꯄꯥꯏ ꯊꯤꯔꯨꯔꯁꯤ ꯍꯥꯏꯅ ꯃꯈꯣꯏꯅꯤ ꯋꯥ ꯑꯁꯦ ꯇꯥꯟꯅꯔꯗꯨꯅ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯂꯣꯟꯅ ꯌꯨꯝ ꯑꯗꯣ ꯊꯥꯗꯣꯛꯂꯒ ꯂꯥꯛꯈꯤ ꯅꯨꯃꯤꯠ ꯀꯌꯥꯅꯤꯃꯨꯛ ꯆꯥꯗ ꯊꯛꯇꯅ ꯌꯥꯝꯅ ꯋꯥꯅ ꯁꯥꯙꯨ ꯕꯥꯕꯥ ꯑꯗꯨꯒꯤ ꯂꯩꯐꯝ ꯑꯗꯣ ꯇꯥꯅ ꯂꯥꯛꯂꯤ ꯁꯥꯙꯨ ꯕꯥꯕꯥ ꯑꯗꯨꯒꯤ ꯂꯩꯐꯝ ꯈꯥꯡꯄꯣꯛꯁꯪ ꯑꯗꯣ ꯌꯧꯔꯕꯗ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯁꯥꯙꯨ ꯕꯥꯕꯥ ꯑꯗꯨꯅ ꯂꯥꯏ ꯅꯤꯡꯐꯝ ꯑꯣꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯛꯄꯗ ꯀꯤꯁꯣꯔ ꯆꯥꯟꯅ ꯁꯥꯙꯨ ꯕꯥꯕꯥ ꯑꯗꯨꯕꯨ ꯎꯕ ꯐꯪꯗ꯭ꯔꯦ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯀꯧꯁꯤꯟꯗꯨꯅ ꯅꯪ ꯑꯃꯨꯛꯇ ꯌꯦꯡꯉꯨ ꯑꯩꯅ ꯌꯦꯡꯕꯗꯤ ꯎꯕ ꯐꯪꯗ꯭ꯔꯦ ꯍꯥꯏꯔꯛꯄꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯌꯦꯡꯕꯗꯗꯤ ꯁꯥꯙꯨ ꯕꯥꯕꯥ ꯑꯗꯨ ꯂꯥꯏ ꯅꯤꯡꯗꯨꯅ ꯂꯩꯕꯗꯣ ꯎꯔꯦ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯁꯥꯙꯨ ꯕꯥꯕꯥꯕꯨ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏꯅ ꯃꯀꯣꯛ ꯂꯩꯇꯥꯅ ꯈꯨꯔꯨꯝꯖꯔꯦ ꯃꯁꯥ ꯑꯗꯨꯅ ꯁꯔꯨ ꯁꯌꯥꯡꯇꯅ ꯀꯨꯞꯂꯕ ꯃꯀꯣꯏ ꯃꯔꯥꯡꯇꯅ ꯊꯜꯂꯕ ꯁꯥꯙꯨ ꯕꯥꯕꯥ ꯑꯗꯨꯅ ꯃꯃꯤꯠ ꯑꯗꯣ ꯇꯞꯅ ꯄꯥꯡꯊꯣꯔꯛꯇꯨꯅ ꯍꯧꯒꯠꯂꯣ ꯅꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯒꯤ ꯃꯔꯝ ꯑꯗꯣ ꯑꯩꯅ ꯂꯣꯏꯅ ꯙ꯭ꯌꯥꯟ ꯇꯧꯗꯨꯅ ꯌꯦꯡꯕꯗ ꯂꯣꯏꯅ ꯈꯪꯂꯦ ꯁꯥꯙꯨ ꯕꯥꯕꯥ ꯑꯩꯒꯤ ꯅꯨꯄꯥ ꯑꯁꯤꯅ ꯁꯥꯙꯨ ꯕꯥꯕꯥꯕꯨ ꯎꯗ꯭ꯔꯤꯕꯒꯤ ꯃꯔꯝ ꯑꯗꯣ ꯀꯔꯤꯒꯤꯅꯣ ꯍꯪꯂꯛꯂꯝꯃꯤ ꯅꯪꯒꯤ ꯅꯨꯄꯥ ꯑꯁꯦ ꯃꯍꯥꯛꯀꯤ ꯄꯥꯞ ꯈꯔ ꯂꯩ ꯀꯔꯤ ꯄꯥꯞꯅꯣ ꯀꯣꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯀꯤꯁꯣꯔ ꯆꯥꯟꯅ ꯂꯩꯇꯥꯅ ꯈꯨꯔꯝꯗꯨꯅ ꯁꯥꯙꯨ ꯕꯥꯕꯥꯒꯤ ꯃꯐꯝꯗ ꯍꯪꯒꯠꯆꯔꯛꯏ ꯅꯪꯅ ꯈꯨꯜ ꯑꯗꯨꯒꯤ ꯑꯐꯕ ꯊꯕꯛ ꯇꯧꯅꯅꯕꯒꯤꯗꯃꯛ
थादरखिबा सेल खुदिमक अदो नंगना नंगी पॉकेट चंगहंदुना मियामदा ओइदा पादा कया अमा ngangi मदुगी पाप अदुना नंगना आइबु उबु फंगदबनी फरे नंग ngasi haiba numit asidagidi पाप अदो कोकपीरबनी मतुंगददी अदुगुंबा फत्तबा थबक ओइदबा मिनम बंगांगबा अमुक हन्न तौरनुको हाइदुना साधु बाबा अदुना महाकी पाप अदुबु कोकपीरमनी हौजिक्ति किशोर चान अमदी महाकी नुपीना पुन्ना साधु बाबा अदुबु उरमनी खु लैताना खुरमदुना मखोइना खंगनिंगलिबा अमदी मखोइदा तारिबा दशा पुन्नमक असिगी मरम अदो करिनो हाइबदो कुपना मदुगी उपाय ताकपिननबा खुरमदुना हाइजरखी साधु बाबा अदुना नंगी नपा नपुगी हक्तक्ता मफम अदुदा निंगथौ ओइना पानुना लैरमी नंगी नपुथौ अदुना निंगथौ ओइना पानु मतमदा महाकी तालोय अहुम लैरमी तालोय अतोम्बी अदो यामना साथी हिंसाबीनी महाकमकना हेक पोकपा मचा अदुबु मंगक कथतुना ई चुप्पा ngami वा असे ताबदा लैबाक प्रजा मियाम हौरक्तुना महाकी नुपी अतोम्बी अहुम सुबी नुपी रानी अदुबु कैसुम संगदा फादुना थमननबा तक्सिलक्खी निंगथौना प्रजा मियामना याद्रबनिना महाकी नुपी अतोम्बी अदुबु कोनुंगदा लैबा कैसुम संगदा फादुना थमलम्मी कैसुम संग मनुंगदसु रानी अतोम्बी अदुना मातली पुतली कौबी हिंसाबी अमबु लाइनिंगदुना अदुम लैखिरमी सादा थक्तना कैसुम संग मनुंग अदुदा हिंसाबी अदुबु महाकना तपस्या तौदुना लाइनिंगदुना लैरबदा महाक नोंगमा हिंसाबी अदुगी बरदान फंगलम्मी कैसुम संग अदुदगी यामना लाइना थोरक्लम्मी अफंग अफंगबा मी खुदिंगमक हातोक्लम्मी खुलगी प्रजा सिंग मफम मरांग खंगदना पंगसीदा सिरक्खी पंगाता हातोलक्खी निंगथौ उपाय लेरमदे नपुथौ निंगथौ अदुना उपाय लैत्रबदा अरोइबा उपाय ओइना महांगना निंगखिबा मातली पुतली कौबी हिंसाबी अदुबु तपस्या तौदुना महाक सुचरा हेंदुना महाकु निंगजक्खी मैथंगदा महाकी ओइ थांगबा खुटपी अदो थांगना कक्थत्तुना हिंसाबी अदुगी मफमदा बलिदान कटखी ममैथंगदा हिंसाबी अदुगी बरदानदगी महाकी रानी अतोम्बी हिंसा याइतंबी अदुबु फाबा ngamखी महाकु फारबा मतुंगदा यामना चेतना साबा का अमगी मनुंगदा थमखी अदुगा का अदो मरोल तरेट थोंगलोनखी मातई पुतली हिंसाबी अदुना पाइबा ता अमना थोंगाक चै ओइना हिंसाबी अदो अमुक हन्ना थोरक्पा ngamdananaba थोंग अदो लोंदुना थमखी अदुबु मथंग मथंग लाकपा नहाकी पारी पुरीगी मिरोलदा नहाकी नपनथौ अमगे हक्तक्ता हाइरिबा थोंग ngakलamba ता अदो कनागुंबा अमना लोन हुरानख्रे ता अदो हुरानख्रगसु हिंसाबी रानी अदुना सीदुना लैबा मतम ओइबना महाके असीबगी सरु सयांगसिंग अदुबु जोतकी उपो अमदा हापलबा मतुंगदा मंत्र सोलबा अचेकपा सो अमना लोंदुना थमखिबनी सो अदो कनागुंबा अमतना अमुकना हांगदोक्पा ngamlaroidaba सोनी अदुबु मतम असे यामना कुइखिबना मंत्र सोलबा जोत की सोदो मथनता कोल्हिंग चादुना मांगजरकपनी लाइगी बरदान ईश्वर की साप्ति लेमना मांगदे हौजिक हिंसाबी रानी अदुना हिंगलक्पा मतम थोक्लुबा मतम अदुमक्तदा नंगी नचानुपा लमहेनबा अदुना थोंग हांगदोक्तुना उपु अदु हांगदोक्लुबदगी तारिबा दशानी रानी हिंसाबीगी थवाई अदुनी नंगी नचानुपागी हक्चांगदा चंगदुना नंगी नचा अनिबु सोमई थादुना हाटपा अदुगा खुल लैकाईगी मियाम अमा तत्तना हलक्लिबा मतुंगदसु कयामा हलक्किगदौरी मतम अदुदा किशोर चान अमदी महाकी नुपीना अमुकसु मखोंग अनि अदो सांगना तिंथोक्तुना खुरमलगा साधु बाबा इसादुगी पुंसी अमुक्ता कनबियु अदुगा रानी हिंसा याइतंबी अदुबु अमुक हन्ना हाजिननरबु उपाय अदो अमुक्ता ताकपियु हाइदुना निजरक्खी साधु बाबा अदुना महाकी मनाक्ता लैरिबा महादेवगी त्रिशूल तादो पीरदुना हाइ मसे लौसिल्लु मसीतना युग असिदा महाकी आत्मादो शांति फंगनबगी अमत ngairaba upaini महाकु लानबीरबदी मदुगी महि चावगनी महाकसु आत्मा अदुना शांति ओइख्रबदा अफब मपोक अमदा पोकलगदौरबनी चेक्सिल्लु महाकना नंगी नसागी हक्चांगदा चंगदुना लैरिबा मखै ता असिना नंगी नसादा थिल्लोरबदी महाकी पुंसी अमदी नंगी नसागी पुंसी अनिमक लोइना मांगमिनगनी अदुना वा असे मुन्ना ताउ थासीगी
ꯑꯍꯤꯡ ꯈꯨꯗꯤꯡꯃꯛꯇ ꯃꯍꯥꯛ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯠꯇꯒꯤ ꯍꯛꯆꯥꯡꯗ ꯆꯪꯕ ꯌꯥꯗꯦ, ꯃꯤ ꯍꯥꯠꯄꯁꯨ ꯌꯥꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯀꯣꯅꯨꯡꯗ ꯃꯍꯥꯛ ꯄꯣꯊꯥꯗꯨꯅ ꯂꯩꯒꯅꯤ꯫ ꯅꯪꯒꯤ ꯅꯁꯥꯒꯤ ꯍꯛꯆꯥꯡꯗꯒꯤ ꯇꯣꯉꯥꯟꯅ ꯂꯩꯕ ꯃꯇꯝ ꯑꯗꯨꯗ ꯅꯍꯥꯛꯅ ꯇꯥ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯗꯨꯗ ꯊꯤꯟꯒꯗꯕꯅꯤ꯫ ꯃꯗꯨꯇꯅ ꯑꯔꯣꯏꯕ ꯎꯄꯥꯏꯅꯤ ꯈꯪꯖꯤꯜꯂꯨ꯫ ꯆꯠꯈ꯭ꯔꯣ, ꯃꯇꯝ ꯑꯁꯤ ꯌꯥꯝꯅ ꯊꯦꯡꯂꯦ ꯍꯥꯏꯗꯨꯅ ꯁꯥꯙꯨ ꯕꯥꯕꯥ ꯑꯗꯨꯅ ꯄꯤꯕ ꯇ꯭ꯔꯤꯁꯨꯜ ꯑꯗꯨ ꯄꯥꯏꯔꯗꯨꯅ ꯃꯈꯣꯏꯅꯤ ꯍꯔꯥꯎꯅ ꯂꯥꯛꯈꯤ꯫ ꯅꯨꯃꯤꯠ ꯀꯌꯥꯅꯤꯃꯛ ꯋꯥꯅ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯗ ꯊꯨꯡꯂꯈꯤ꯫ ꯈꯨꯜ ꯑꯗꯨꯒꯤ ꯑꯍꯧꯕ ꯌꯨꯝ ꯑꯃꯗ ꯃꯈꯣꯏꯅꯤ ꯆꯪꯖꯐꯝ ꯂꯧꯈꯤ꯫ ꯃꯈꯣꯏꯅ ꯆꯪꯖꯐꯝ ꯂꯧꯔꯤꯕ ꯃꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯌꯨꯝꯕꯨ ꯑꯗꯨꯅ ꯍꯥꯏꯈꯤ, ꯅꯈꯣꯏꯅ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯈꯨꯜ ꯑꯁꯤꯗ ꯃꯤꯑꯣꯏ ꯀꯌా ꯑꯃ ꯂꯩꯈꯤꯗ꯭ꯔꯦ꯫ ꯄꯨꯝꯅꯃꯛ ꯑꯗꯣ ꯅꯈꯣꯏꯒꯤ ꯅꯆꯥꯅꯨꯄꯥ ꯔꯥꯖꯨꯅ ꯍꯥꯠꯄ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯅ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯅꯈꯣꯏꯅꯤꯕꯨ ꯎꯔꯕꯗꯤ ꯍꯦꯟꯅ ꯁꯥꯎꯒꯅꯤ꯫ ꯁꯥꯎꯕꯇ ꯅꯠꯇꯦ, ꯀꯔꯤꯒꯨꯝꯕꯗ ꯅꯈꯣꯏꯗ ꯇꯥꯏꯅꯔꯛꯂꯕꯗꯤ ꯅꯈꯣꯏ ꯊꯋꯥꯏ ꯐꯥꯎꯕ ꯃꯥꯡꯕ ꯌꯥꯏ꯫ ꯔꯥꯖꯨꯒꯤ ꯃꯄꯥ ꯍꯥꯟꯅꯒꯤ ꯄ꯭ꯔꯙꯥꯟ ꯑꯣꯏꯔꯝꯕ ꯏꯁꯣꯔꯆꯥꯅ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯝꯃꯤ꯫ ꯌꯨꯝ ꯑꯗꯨꯗ ꯂꯩꯕ ꯃꯤꯑꯣꯏ ꯑꯃꯗ ꯊꯕꯥꯜ ꯍꯪꯗꯨꯅ ꯊꯥꯁꯤ ꯅꯨꯃꯤꯠ ꯑꯗꯣ ꯀꯩꯗꯧꯉꯩꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨ ꯐꯥꯎꯕꯗꯪꯗꯤ ꯃꯈꯣꯏ ꯑꯅꯤ ꯆꯪꯖꯐꯝ ꯄꯤꯕꯤꯌꯨ ꯍꯥꯏꯖꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯈꯤ꯫ ꯊꯥꯁꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯊꯦꯡꯂꯕ ꯃꯇꯝ ꯑꯗꯨꯗ ꯀꯤꯁꯣꯔꯆꯥꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯏꯆꯪ ꯊꯧꯅ ꯃꯈꯨꯠꯇ ꯁꯥꯙꯨ ꯕꯥꯕꯥ ꯑꯗꯨꯅ ꯄꯤꯔꯛꯄ ꯇ꯭ꯔꯤꯁꯨꯜ ꯑꯗꯨ ꯄꯥꯏꯗꯨꯅ ꯂꯥꯛꯈꯤ꯫ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯗꯨꯗ ꯂꯣꯟꯅ ꯆꯪꯂꯛꯈꯤ꯫ ꯑꯗꯨꯒ ꯑꯍꯜ ꯂꯃꯟ ꯍꯥꯛꯇꯛꯇꯒꯤ ꯊꯝꯕꯤꯔꯝꯕ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜ ꯑꯗꯨꯒꯤ ꯃꯈꯥꯔꯣꯝ ꯊꯥꯡꯕꯗ ꯂꯩꯕ ꯑꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯣꯟꯅ ꯆꯪꯂꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯃꯛꯇꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯅ ꯐꯛꯂꯥꯡꯗ ꯉꯥꯊꯔꯗꯨꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯕꯗꯣ ꯎꯔꯝꯃꯤ꯫ ꯇꯨꯃꯤꯟꯅ ꯆꯣꯠꯄ꯭ꯔꯦꯛ ꯂꯥꯎꯗꯨꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯕꯨ ꯀꯣꯌꯦꯡ ꯌꯦꯡꯂꯝꯃꯤ, ꯎꯕ ꯐꯪꯂꯝꯗꯦ꯫ ꯈꯪꯍꯧꯗꯅ ꯌꯥꯝꯅ ꯀꯟꯅ ꯅꯣꯛꯄ ꯈꯣꯟꯖꯦꯜ ꯑꯃꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯇꯝꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯄꯥꯏꯁꯤꯜꯂꯛꯄꯗꯣ ꯎꯕꯃꯛꯇꯗ ꯀꯤꯁꯣꯔꯆꯥꯟꯅ ꯁꯥꯙꯨ ꯕꯥꯕꯥ ꯑꯗꯨꯅ ꯄꯤꯔꯛꯄ ꯇ꯭ꯔꯤꯁꯨꯜ ꯑꯗꯨꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯃꯊꯕꯥꯛꯇ ꯆꯞ ꯆꯥꯅ ꯊꯤꯜꯂꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯀꯞ ꯂꯥꯎ ꯈꯣꯡ ꯇꯧꯗꯨꯅ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯊꯋꯥꯏ ꯊꯥꯈ꯭ꯔꯦ꯫ ꯃꯆꯥꯅꯨꯄꯥ ꯔꯥꯖꯨꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯕꯨ ꯎꯕꯗ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛꯇ ꯀꯣꯜꯂꯗꯨꯅ ꯀꯟꯅ ꯀꯞꯈꯤ꯫ ꯀꯤꯁꯣꯔꯆꯥꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅꯁꯨ ꯃꯆꯥꯕꯨ ꯅꯨꯡꯁꯤꯅ ꯀꯣꯟꯗꯨꯅ ꯀꯞꯃꯤꯟꯅꯈꯤ꯫ ꯌꯥꯝꯅ ꯊꯨꯅ ꯃꯆꯥꯅꯨꯄꯥ ꯔꯥꯖꯨ ꯄꯨꯗꯨꯅ ꯑꯍꯤꯡ ꯑꯗꯨꯗ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯔꯛꯈꯤ꯫ ꯀꯤꯁꯣꯔꯆꯥꯟ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯔꯥꯖꯨ ꯄꯨꯗꯨꯅ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯣ ꯊꯥꯗꯣꯛꯂꯝꯗꯨꯅ ꯑꯍꯤꯡ ꯑꯗꯨꯗ ꯈꯨꯜ ꯑꯗꯨꯕꯨ ꯕꯤꯗꯥꯏ ꯄꯤꯔꯝꯂꯒ ꯌꯥꯝꯅ ꯂꯥꯞꯄ ꯌꯥꯝꯅ ꯊꯥꯞꯄ ꯃꯐꯝ ꯑꯃꯗ ꯆꯠꯈ꯭ꯔꯦ꯫ You must